ꯑꯍꯥꯟꯕꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎꯁꯤꯡ ꯄꯤꯖꯔꯤ꯫ BJPꯒꯤ ꯅꯣꯔꯊ ꯏꯁꯠ ꯏꯟꯆꯥꯔꯖ ꯄꯨꯔꯤꯕ ꯁꯃꯤꯠ ꯄꯇ꯭ꯔ ꯅꯨꯃꯤꯠ ꯅꯤꯅꯤꯒꯤ ꯈꯣꯡꯆꯠꯇ ꯉꯁꯤ ꯅꯨꯡꯊꯤꯜ ꯑꯊꯦꯡꯕꯗ ꯏꯝꯐꯥꯜꯗ ꯊꯨꯡꯂꯔꯒꯅꯤ꯫ Governor Sushri Anusuya Uike Moreda Chatuna ICP yengsinkhre miyamgi mihutsinga unaduna makhoige grievances sing takhre. Indo-Myanmar border amuk hana hangnanabage thaurang lokhatnanaba Governor da BTCC Mored Town na memorandum ama pisinkhre. UNC na Manipur High Court ta Mitai Maitai bu scheduled tribe list ta channanabaga mari leinana takhiba order adu condemn tawre. Amade Laishram Divya Allies Bija Misiga mari leinana Sam Kiba JC na meeting pangthokduna warep kaya ama lokre. Mayambu Kurumjari MAMI TV ki news update meeting tabiriba singbu YUMNAM winner chanuna taram nokjari miyam da mapung oiba pau sing sandong ne pijari Hauzik lengak pariba BJP ki manung da oiriba charang na ba ase sangtai na ba ama purak na ba gidamak BJP ki North East in charge puriba Samit Patra numit nini ki khongchatta ngasi nungtil atheng bada Imphal da thunglaragani haina MAMI TV na phangba pau aman haire Pau asina makha taribadi BJP ki North East in charge puriba Samit Patra Imphal da hek thunglabaga party ki maru oiba luchingba singa wa khanagani madugi matungda BJP ki MLA sing yauba mifam amasu hayeng party ki office ta pangthoklaba yai haire Samit Patra na Imphal da lakliba ase numit Kharani ge mamang da BJP ge MLA Marina makhoi na pairamba CM ge advisor amadi chairman ge farm sing thadok khibaga loinana chief minister na pen daba wafam kaya phongdok narakhiba amadi Delhi da center ge luchingba sing unana bage dama ngai duna leiriba asigi matang da oiba yai haire Manipur ki Governor Sushri Anusuya Uike na ngarang Technopal District ke border town da leiba More da Chatuna Integrated Check Post ICP ge hauzik leiriba fibam sing yengsinkhre Governor ge More khongchatta Technopal District ke district level officer sing tongan ba civil society organization sing ge representative singa More da leiba ICP auditorium da unaduna hauzik More town da thengnariba khudongcha da singi matang da interaction tawduna khana naina haire khana nainaba aduda civil society organization singe mihut sing aduna yumlo naba Myanmar lebak da akanba irang leibana maram oiraga micham praja sing leita phangkhang daba amade akiba kaya thengnariba singe matangda government na lokhat pham thokpa jackson thorang lokhat hanbiyo haina wakat ke Amaromda mifam aduda saruk yakhiba business community singe representative singna Indo-Myanmar border threat ase tongan ba maram kaya dage ing soglising ani tara nipan dage hoduna leibak anina thingzin khibadage cross border threat ase paralyzed oikhiba business community singda achoba khudong jadaba kaya ama mayok na hale haina so wakat ki haire Manipur ki Governor Sushri Anusuya Uike na mihut sing aduna thamlakhiba wakat sing pumba loina tarba matung mahakna yariba makai More town da leiriba praja singe welfare gidamak pangba yaba mateng soidana pangani haina thazaba piramki haire Border Trade and Chamber of Commerce More Town na ngarang Manipur gi Governor Anusuya Uike na More Town da official visit lakpa matamda matam kuina thingliba Indo-Myanmar border trade ase mahausagam hangnana ba memorandum ama pisinkhre BTCC के president भी
Sekhar amasung General Secretary Surinder Singh Pathezana sign tawduna Governor Dab isin kiba memorandum aduda asumna palli madude Manipur gi more amasung Myanmar gi tamu fauna matam sangnai India amasung Myanmar leibak anina trade agreement sign tawnaduna Chatharakpa leibak anige lalon itik thabak sing ase ing sogli sing ani tara nipan phauba phajana chatharami adubu ing sogli sing ani tara mapanda malem pumbada sandorakhiba COVID-19 pandemic asina maram oiraga leibak anina cross border trade ase thingzinke Tungda COVID-19 pandemic ase loiraba kanda ing sogli sing ani kunmathoi ge February thadage hauduna Myanmar lengak military junta na kup tawkhibadage lepa laitana democracy taliba leibak asige rebel sing military ga toina khutthokna ba haurakpadage Indo Myanmar border trade ase hauzik phauba thingduna lakle Hiramasina maram oiraga matam sangnai Indo-Myanmar border trade asida saruk yariba karbarwala sing hauzik makokta makhut hapagum leide maramdi India gi oinadi trade ase more manungda athingba leite adubu Myanmar government asina trade asida athingba thamliba asina maram oiraga cross border trade ase paralyzed oikhibane maram asina Manipur gi governor na Ministry of External Affairs Government of India da makhoi gi counterpart oiriba Myanmar gi authority singa Watana handuna Indo-Myanmar border trade ase atuba matamda mahosagum hanghanduna cross border trade ase resume tawhanduna India amasung Myanmar da leiriba businessmen singda trade asige kanaba amukhana phanghanbiyo haina governor da haizake Manipur High Court March ki tang kuntaret order amana schedule group ta leiriba community singda Indian constitution na ngaklo piduna lakliba asige Tayon abada takhiba order ase hakjana United Naga Council UNC na condemn tawi haire Manipur High Court na mitai meitai bu Indian Constitution ge schedule tribe list da chanhanana baga mari leinana Manipur government na India government recommendation ama athuba matam da Thanana ba direction pi khiba March ke tang kuntaret ki order ase laibak thibani United Naga Council ge statement asina hai Manipur da khundari ba meitai community ase India ge advance oiba community singe manungda amani makhoi ge language Manipuri meitai lol ase Indian Constitution ge 8th schedule da chanduna sakhanglaba language ama oiribani aduga community ase Indian Constitution na mamang de ge hona general other backward classes OBC amasung schedule caste haina ngaglo piduna laklibani Chairak asida Manipur High Court na Manipur government ta mitai meitai community bo Indian Constitution ge schedule tribe list ta chanhanana ba Manipur government na recommendation tawduna central government ta thagadabani haina direction piriba ase maram chade Indian Constitution na state asida khundari ba schedule group singda piriba ngaklo ase na thaibani haina lowi haire Thangmeiban Hizam Dewan Laikai Imphal da Leirambe RK Ningol Laishram Ongbi Divya Allies Bidya Devi ge misiga mari leinana Sam Kiba Joint Action Committee Zeshina ngarang laibak pokpa numita Siam and Biren Singha unakre haire Siam na laibak thiba thokdok asida thamoi sokna nungnang ba phawi amade Mahaki Maikai Thamoi Sengna Nungai Tabasu Fongdoke Loinana State Government na Case asida niyom gi matung ina maru oiba inquiry sathaduna amade January ba miyoi sing asigi mathakta darkar oiba thodang su lokhat kani haina haike Mijaina Hindu lining low dringai yam nanganba matamda palamba matik thokpa thona phaba maitai ningthorel singe mitam sing mafam chaba jaga yenglaga mitam khinbiyo haina Southeast Asia Cultural Organization SICO ge cherol amana lenga ki pungning chingsilakle cherol aduna makhatari bade lamdam asigi matik leiba ningthorel singe mafamda hauzike mirolna leimana ama fau katpa phangdabase achauba aranba amane maram asina paliba lengak na Thubada Thabakta Onthokpiduna Matik Leiba Ningthau Singna Makhoige Haktakta Mitei Furup Chaukhatnanaba Honaramba Singbu Hoziki Mirolda Khanghan Uhanbada Achauba Thodang Lobiyo Hainasu Hairakle
Hill Tribal Council Moregi President Victor Liamthang, Technopol District ki President L.S. Saikhozang amade Cookie Chips Association ki Chairman S.H. Zamkholen Matena, Governor of Manipur Anusuya Uikena, Ngarang da More da Lakhibadu Taram na Okpaga Loinana Governor da Makhoina More da Tengnariba Awaba Amade Assam Highway da Chatpada Mayong Nariba Nungaitaba Kaya Asi Palladuna Ayaba Ama Puraknanaba Memorandum Ama Pisin Kihare Hairiba Memorandum Asida Lau Singu Taubana Hingbage Pambai Ama Oiba Ngamlaktabana Moregi Miyam Amade Akoibada Leiba Kunja Singna Afangba Tabak Suba Amade Apikpa Karbar Khara Tauba Asina Oiri Haike Assam Rifles na Akanba Atingba Thambana Maram Oiduna Changraba Yadraba Potlam Kaya Chana Thaknanaba Yungkai Sabage Sizinaba Una Chingba More Dage Kun Kudingmake Puthokpham Exit point oiriba jaga sing asida thingzinduna thambana makhoigi economic activities pura leple haike makhatana jaga asida puba pot khudingmak illegal oibaga chap manare haike sumaina koina chatharabadi makhoi kamaina hingba ngamgani haina su hanglakhe constitutional Binding amade international border norms lairabasu governor asina governmenta changsenduna thingba natraga ahongba ama purakna na batana duna lairiba athingba kaya ase komthokpiduna khunja singna santi oina makhoigi hingnana bage pambai tanjana na ba haina haijake aduga government na khungang khara Leitre haina lauthorakpage akiba amasu lei haire adubu government of India gazetted 2006 Tribals and Traditional Forest Act ki makhada tribal singbo reserve forest area da leibage ayaba lei aduga government ke provision matung ina tribal singe right kannabage ayaba su lei haire makhatana makhoina Asian Highway 1 da authorized Khudeng Thabi checkpost PBC Technopol checkpost da Armina matam kuina lauduna check toba asina chatliba mioi singna thengnariba awabasu khangi hai aduga Khudeng Thabi checkpost age meter chama hena leiba KLP da entries amade check toba se darkar oidaba matam manghanba amade mioi singda akiba amade otpa neiba pibani haina haike Checkpost ase atuba matam da chathandrade nungai gani haina so phongdoke amade miyamge matam mangdana nungai taba pokliba se phanana ba PBCP da X-ray scanner thamlagani PBCP da X-ray scanner thamlagani nungai gani haina makhoina phongdoke makhoina aroibada governor da haijariba Sing se khanbiduna afaba response ama pibirakna ba haijake mi holang haina mingthon ba Rebecca Okram na ikiba saireng lairik ama khorirol sanglen wangjingda phongkre haire Khangabuk MLA Okram Surjakumar Aiba Singh ge ipak Imphal President NK Luwang former member Sanga Yumpham Jila Parisad Angau Khorirol Sandok Loop Wangjing President Tongbram Babulan Amade Loyalam Public Library Wangjing President Sarat Salamna Thoram Asida President Member Oina Sarugya Khihare Sanasham Nabadip Nasu Lyric Asigi Matangda Wa Kharatam K Amade Nahakpam Birena Lyric Fongbagi Thoram Asida Poet Singbu Saireng Tiba Yauna Mapung Oiba Thoram Singh Da Sarugyahan Khihare Wangkem Kendrage local MLA na achauba thodang lauduna Kendra asigi manungchanna charangpat khunfauduna cheliba arong turel ge turel khongnung tauduna samjin sajilakliba asida charangpat mamang amade charangpat maningi sarukta samliba asigumba charangpat mayai lekai ge saruk asisu sorok Mapa nagna adumak sambiyo haina mafam adugi miyamna MLA amade mari leinaba singge pukning chingsilakle Ngasi Pukri Achoba Development Committee Charangpat Mayai Lekai PADC Amade Social Youth Volunteers Academy Charangpat Mamang SYVA Anina Sinduna Charangpat Lakshmi Bajar Saiba Grounda Pangthokiba Miyam Gimi Famda PADC ke Vice President S Romesh na Fongdorakpada Yamna Fibam Sokna Khongban Amagum Lairamba
arong turel ge moong adu hojik jarangpat mamang amadi mamang ge saruk singda ningthina sembiduna achoba water body ama oihanbiriba asigidamak MLA bu jarangpat khunge mipum khudingmak na apenba phongdokjari adubu jarangpat mayai lekai ge saruk asida sorok mapandage yamna koithokna lobuk Maya Romda adumak samjin nanaba thaurang liba ase tokpiu masigi mahuta matam amada turen asina jelamba sorok mapan nakna adum sambi nanaba hotnabiu masina MLA na mafam asida nauna paikhaliba water supply scheme asigisu yamna nakna na leiragani amade sorok mapan aswamda leiriba khunja lising kayadasu henna kana bapigani lobuk mapan lomda semlabade miyam ge amot akai langsan phamsu Oisin Banina, MLA na wana Samjariba Turel Asibu, Mosin Bage Maram Ama Oirak Payai, Maram Asina Turel Kongban Samlak Liba Ase, Jarangpat Mayai Lekai Gi Jaga Asidashu Adumak Sorok Mapan Mayada Sambio Haina Fongdoke. Arong Turel Haina Naba Turel Asi, Taugi Matanga. Miyamgi oiba mifam ama haibadi koina tawrei bajiga mari leinana pendaba karigumba khara phongdok chananabagi mari leinaba authority da phongdok chananabagi adumba miyamgi mifam loinana koi press midasi koi pangthok chabani akhoi matam kuidagi mamangdagi sarangpata isinggi awaba mayok naraga dum lai duga akhoi water supply hana mamang lakaida maring lakaida water supply lay adubu akhoi isinggi awaba leibana koi miyamda dagi phajana ising chaba phangde tar body ama kohenba ngamle aduga akhoi irrigation gi system da haiba ngasagi mana masingi matangda akhoi tuel phajana tawriba si Fazabam lehendaba adum bam oiradra haibagi damakta miyamgi apamba dung asi akhoi press meeting mangda Ngasi Jiribam Higher Secondary School hold the Indian Red Cross Society Jiribam District branch na sinduna times to deliver zero malaria invest innovate implement haiba thimda World Malaria Day ge thoram pangthokre ngasi ge thoram asida IRC Jiribam branch ki president Hais Rajan KR Singh Secretary L Jamini Kanta Singh Amade Treasurer and Birasna Premium Members Oina Dice the Funke Thauramga Mari Lainana Malaria Nadanaba Amade Kang na Chiktanaba Kanohana Bata Natana Malaria Maru Fangna Mutatsi Haiba Wafam Singh Suthamnake Loisilakpada Laikai Kunitoy Ge Mio Nifu Mangada Lemna Kangal Singh Yantoke Secretary of Khongzom Battle Memorial Committee Chingtam Luang na Leibak Pokpa Numita Khongzom Lan Ase April ki tang kunma thoida thokibani adubu government na aseng bada thokiba tang adu losenduna thambani haina haike Mahagna matang asida korta pukhatuna asengba adu miyamda khangnanaba haike wafam ase mahagna Khongzom Battle Memorial Complex na sinba Khongzom ge Tangol Ground da pangthokiba Jamaga Kuntrani Toy Khongzom War Memorial Day Asida Thamkibane Khongzom War Ase Pangthokpa Ikai Khumnaba Utpa Aikhoina Darkar Oibage Matung Ina Numit Khudinge Pangthokpa Yai Aduga Masida issue amata sulaite adubu Haugalagliba Naharol Singda Lan Adu Tasengna Karamba Matamda Thokibano Haibase Maru Yamna Oi Haike Jaitharol Kumbabada Leiramba Records da British na Tharamba records ka Changdam Nabada Yamna Kanabasu Lay Haire British na Taukiba record adude numitu da Tokiba Taudoxing adu telegram da Taduna Taukibani aduga Jaitharol Kumbabada Leiba record asina Lan Asi Loiraba Matung Mioi dage Taba Pau Oina Tamduna Taukibani record ni haina mahakna numit ase British ke record April ke tangkun manga haina iri amade first chief minister MK Priyoberta Pandit and Khelchandra historian Padma Shri RK Jaljet professor Gangumai Kamai Ayekpam Tomba Chongtham Manihar Chongtham
Samarendra Y Muhindro atay miyoi suyauna lan ase April gi tang kun manga da sokna khibani haina thajanari haire hanage serviceman Janam Saratna Presidium Oiduna Thoram ase Yangminaki Haire Amade Major Jongta Mia Amade Yamlaba Sak Khanghodraba Lanmi Kayadasu Thoram Sida Haikat Laikatam Khaire Vivekananda Kendra Kanya Kumari Imphal Branch na Yoga The Way of Life hariba teamda numitarani gi oiba yoga course Dam University da April gi tang tara tagi April gi tang kunmanga fauba pangthokre Imphal amasung Thoubal district singdage yoga practitioner 20 na full course asida chang naina sarugya ke nungtigi oina pung amaga minute tara manga changba program asida practical of Yogashna amasung concept sing ta ke program ase prathana tawduna sor sanaduna amade atat pa exercise haudoklaba matung surya namaskar asanas of standing sitting prone spine posture amasung pranayams yoga makhal sing ase pangthoe yoga course ase loisin bagi thoramda ngasi Dam University da pangthokre Thoram aduda sarugyariba participants singda certificate sing yantoke sagnairaba Neurosurgeon amasung social activist Dr. Rajendra Singh na chief guest amasung Dr. L. Rajen Singh HOD Physics Department Dam University na preside toke Churachandpur Battalion Assam Rifles na headquarter IJR South ki meeting makhada nongju tha matamda malaria leina dage karam na ngakthokadage haibagi matangda nongmagi oiba lecture program ama Churachandpur district ke standing khulda pangthokre haire headquarter IJR South ke Gerol amana hai lecture program ase khul ase luna nana masama u phana leina na bagi pandamda pangthokpani khunja singda malaria leina dage karam na ngakthokani kari hidak jagani haibagi matangda sandok na take thoram aduda khunja singda khul asige luna nana thamna ba amade hakjang phana leina ba pauta kaya supi khe haire Santing L Santing U amasung ke Jorkhul singdage punna khunja kuntra romna sarugya ke amaromda Khuga Battalion Assam Rifles na headquarter IJR South ki meeting makhada Churachandpur district ke Songdoi Singhat Bihang H Khuno amasung G Khuno ge khul singda organic farming amasung low ubada anoba makhal ge khuchukulai sing season abagi lecture ama pangthokre haire Aroibada maru eba pau sing amuka hana pijari BJP ki North East in Charge Puriba Summit Patra numit ini ki khongchata ngasi nungthil athengbada Imphal da thunglaragani Governor Shri Anusuya Uike More de Chatuna ICP Yangsin Kre Miyam gi mihut singa unaduna makhoi gi grievances singta Kre Indo-Myanmar border amuk hana hangnana bage thaurang lokhatnana ba governor da BTCC More Town na memorandum ama pisin kre UNC na Manipur High Court na mitai maitai bu scheduled tribe list da channana baga mari leinana ta khiba order adu condemn tawri Amade Laishram Divya Allies Vidya Misiga Mari Lenana Sam Kiba Jesina meeting Pangthok Duna Warep Kaya Ama Lokre
MAMI TV की न्यूज़ अपडेट matang asida loisinjari mityeng tabiriba singbu amuka hanna khurumjari अवाब फोंदोकपा अमदी सुरात की पाउजल पिजरे मेमोरियल मॉडल एकेडमी यारिपो की असिस्टेंट टीचर ओरंबद नतना YDA अंगथागी की ऑर्गेनाइजिंग सेक्रेटरी ओरंबा अंगथादगी कोंथौजम राजुना था असगी कुनिथोइदा मनुंग मतम चादना लेखिदबदा यंगस्टर डेवलपमेंट एसोसिएशन ना अवाब फोंदोरकली लोइनना लेखिद्रबगी अस्तिगी थौरम था असगी कुंतरेता पांगथोकपगा लोइनना मथंग था की तरेता श्राद्धा दिन थोकले थौरम असिदा लेखिद्रबगा लोइनना तिनाबिरंबक पाइपुनमकना सरुक याबिरनबा नुलुकचरी हाइजरिबा यंगस्टर डेवलपमेंट एसोसिएशन अमदी इमुंग मनुंग की मियोइसिंग